अहानबद यामना थाजना ओइबा मरुइबा पाव खर एजेंसी दिग लखुसरा काना मयामना थमजगे मिजोराम की लैंडस्लाइड मियोई तरागा मंगा लेखिद्रे हैरी अदुगा वर्कर खरसु स्टोन क्वारी कोलाप साइट ट्रैप तौदुना लैरी हैनसु सीएम लालदो होमाना फोंदोरकली हैरी आइजोल डिस्ट्रिक्ट की स्टोन क्वारी की लैंडस्लाइड साइट मियोई लेखिद्रबा मियोई तरागा मथोई की हकसंग रिकवर तौरे हैनसु पाउसना मखातारी अजनंग पाउसना मखा तारीबिसिना आइजोल टाउन की साउदर्न आउटस्कट की हाइरिबा मेलथुम अमसुम इनमेन हाइरिबा अनिसिगी मरक्ता हाइरिबा इंसिडेंट असि सराउन अयुकी पुंग तरुक ताब मतमदा थोखिबने हाइरि लोइनना मिजोराम की चीफ मिनिस्टर लालदो होमाना फोंदोरकपगी मतुंगिना सराउन ngasi अयुकी पुंग तरागा मथोगी मिनिट तरागा मंगा फोकी मनुंगदा मियोई तरागा मंगा लेखिद्रे हाइना कन्फर्म तौरकली हाइरि अदुगा मियोई तरागा मथोइना हाइरिबा आइजोल लैंडस्लाइड तौरिबा स्टोन क्वारी की आइजोल डिस्ट्रिक्ट की मेलथुम अमसुम हिलमेन अनिगी करक्ता मियोई तरागा मथोगी असिबा हक्सांग रिकवर तौबा ngamle अदुगा डेब्रिस असिदा मियोई खरगी हक्सांग ट्रैप तौदुना लैरी हाइना मिजोराम की चीफ मिनिस्टर लालदो होमाना मखाताना फोंदोरकले हाइरि लोइनना मियोई अनिगी बुदिसु अतोपा लैंडस्लाइड मफमदगी रिकवर तौबा ngamle लोइनना अतोपा थर्ड साइड अमदगी सु मियोई अमा रिकवर तौबा ngamle हाइनसु थाजनिंगोइरिबा पाउसना मखातारकली अतोपा मरुइबा थाजनिंगोइबा मरुइबा पाउ खरना इंडिया मेट डिपार्टमेंट की मणिपुर मेट्रोलॉजिकल सेंटर ना हाइरि नोंगलै नुक्सिना अवांग नोंगपोकलोमदा चांगसिलकपर मरम ओइदुना ngasi अमसुम हयेंग मणिपुरदा पाक सना नोंग सुबने हाइरि अमसुम नुंगसिक लोइदना अखा अराव यावरबा यारि ngasi mafam khara pungda kilometer nifudagi yankai fawba nungsit ka loinana akan manong surab yai haidi hayeng na pungda kilometer kuntragi nifu fawba yang manungsit ka loinana akha araw yawna mafam khara akan manong surab yai haidi tampak ta siel libaturel ayamana ising imai wang khalakle ising thumjin ba hawre haidi amaramdana se minister n biren singhan haidi ithai baraki गेट वन सेंटीमीटर कुंथ्रागी ओइना हांगदोकले सरकारना फिबमसी कुपना येंगसली वाटर रिसोर्सेस डिपार्टमेंट अमसुम नेशनल हाइड्रो इलेक्ट्रिक पावर कॉर्पोरेशन गा तानरगा मखाताना गेट हांगदोकनी हाइनसु पाउसना मखातारी लोइना सोशल मीडिया सिंगदा तंपाकी मफम अयाम्बा लोइना सिंगी मफम क्यादसु पाक्सना नोंग लेप्तन सुबना मरम ओरकान इसिंग साउ थोलक याबगी फिबम लोइनना युम सिंगदा इसिंग संगबगी फिबम क्या सोशल मीडिया साइट सिंगदा थागनरकली अहान बदा पनम पाउसे की एडिटोरियल म्याम थंजगे योंगनतल येनबगी थवों तौरोइसी तुवान बुवान थोक अमदी वहंग सिंहंग याबगी मवोंग कुकी नरको थियोरी सिंगना अतमनना मीतै सिंगदा लांदारकली लांदारकलीबा सिगी मरम करिगिनो हाइबगी वांग सिंग सिगी मणिपुर गेलहोमी सिंग हंगनरीबा सिगी मरमदी मखोगी तोंगानबा टेरिटोरी अमा सेमननाबा मणिपुरदगी पीयु हाइबदुगा अमन तोंगानबा लेंगा अमदी वयल अमा मखोगी ओइना लेबदा अयाबा पीयु हाइबसि नतबा कोकी जौ सिंगतगी ओइबा लमदम अमा सेमजगे हाइबसिगी वाफम सिसु नतबा हौखिबसै कुनगी ममांगदगी जालेंगम कौबा लेबा अमा चीन कुकी जौ सिंगी लमदम अमा सेमगनबगी मंगलान अमगी मखारा संगसिलक खोंजंग मानबगी थवोंग सिंग उबगुम तौरी हाइबसि लमदम असिगी ngasiगी मियामना खनबा याबगी मतम ओइरि हाइबयै मरमदी मखोइना तालिबा डिमांड असि मणिपुर लेंगाना पीगदबा नथि मसिदी इंडिया लेंगाना पीगदबा डिमांड हाइबसि खंगना करी मरमगी मितै सिंग अतमना लंदारिबनो अमरमदा मखोइना मितै सिंगी पुवारिगा सगोननबा लाइफमलेन सिंग कयाम मंगन तगनबगी मथक्ता मितैगी सिंगमी तमी सिंगी निंगसिंग थोक्त्रबा मतमदगी लैरिबा पुया लैरि कयाबु मखोइना सेंदोक सदोलगा मखोइगी हौरकफम लमदम असिगी मखोइगी लम ओइना सही क्यागी ममांगदगी लैरमनबा लमदम अमा ओइरममी हाइबि यानबा सेमजिन सजिनबा लैरि कयाम इरगा मलेमगी मफम क्यागी मियामदा संदोरक मरम ओइरगा हौखिबा कुमजा इंग्लिश कुनगा होमदगी मेगी अहुमदगी ngasi फावबा मितै सिंगदा अतमदना लांदारकपा येलौमी मितै सिंगमी तमीगी लाइपा अमा ओइना निंगसिंगबा थोक्त्रबा मतमदगी लैरगलबा लमदमसि मुल्लगा नमदुना लौरगा मखोइगी नौना लाइपा अमा सेमगतनबगी थौरांग ओइना सथरकपा लांदानी हैना लौबदा लानगदबा मानदे खली नकल अमरोमदा थोक्लिबा लान असि इंडिया लेंगाकना नार्को टेररिस्ट
ꯀꯨꯀꯤꯖꯧꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯁꯤꯟꯕꯒꯤ ꯃꯃꯤ ꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯥꯀꯜ ꯑꯃꯗ ꯅꯥꯀꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯇꯣꯡꯁꯤꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯃꯥꯟꯕ ꯀꯌꯥ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯔꯛꯄ ꯑꯁꯤ ꯊꯥ 12 ꯍꯦꯜꯂꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯇꯧꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕꯅꯤ ꯈꯪꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯧꯒꯗꯕꯅꯤ ꯈꯪꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯕ ꯑꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯗ ꯍꯥꯏꯔꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯁꯥꯡꯅ ꯀꯨꯀꯤꯁꯤꯡꯗ ꯂꯥꯟ ꯆꯠꯊꯍꯟꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯒꯤ ꯋꯥꯍꯪ ꯍꯪꯅꯕꯒꯤ ꯃꯔꯝ ꯊꯥ 12 ꯍꯦꯜꯂꯕ ꯐꯥꯎꯕ ꯂꯩꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟ ꯍꯧꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯔꯥꯟꯕ ꯇꯧꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯒ ꯋꯥꯌꯦꯜ ꯆꯠꯊꯕ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯈꯪꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯣꯡꯅꯇꯜ ꯌꯦꯟꯕꯒꯤ ꯃꯑꯣꯡꯗ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯆꯠꯊꯍꯟꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯌꯦꯜꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯟꯖꯤꯟꯅꯅꯕ ꯑꯊꯨꯕꯗ ꯍꯣꯠꯅꯕ ꯄꯥꯝꯅꯔꯤ ꯍꯥꯏꯕ ꯄꯅꯝꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯤꯡꯒꯤ ꯁ꯭ꯀꯤꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔ꯫ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯂꯩꯉꯥꯛꯅ ꯁꯦꯝꯂꯤꯕ ꯂꯣ ꯑꯃꯗꯤ ꯁ꯭ꯀꯤꯝꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅ꯭ꯌꯨ ꯍꯣꯞ ꯂꯥꯏꯐ ꯐꯥꯎꯟꯗꯦꯁꯟ ꯐꯣꯔ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯀꯤ 19ꯁꯨ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯦ꯫ ꯂꯣ ꯈꯪꯗꯕꯒꯤ ꯉꯥꯛꯄꯤꯅꯕ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯍꯦꯜꯊ, ꯏꯗꯨꯀꯦꯁꯟ ꯌꯥꯎꯅ ꯊꯕꯛ ꯂꯧꯕꯅꯆꯤꯡꯕ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯛꯇꯛꯅꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ, NGO ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯗ ꯈꯪ ꯍꯩꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯅꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅ꯭ꯌꯨ ꯍꯣꯞ ꯂꯥꯏꯐ ꯐꯥꯎꯟꯗꯦꯁꯟ ꯐꯣꯔ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯗ ꯋꯥꯇꯔ ꯇꯦꯡꯛꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯁꯦꯜꯒꯤ ꯁꯦꯟꯊꯪ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯍꯣꯝ ꯒꯥꯔꯗ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯣꯅꯦꯜ 3 ꯑꯃꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯄꯔꯁꯣꯅꯦꯜ 2ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯣꯝ ꯒꯥꯔꯗ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯤꯕ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯁꯪꯕꯝꯗ ꯂꯩꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯡꯂꯦꯝ ꯃꯪꯒꯤꯅ ꯍꯥꯏ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯐꯪꯂꯛꯄ ꯊꯥꯒꯤ ꯇꯣꯂꯣꯞꯁꯤꯡꯗꯒꯤ खाइजनदुना सेमखिबा होम गार्ड वेलफेयर स्कीम की मखादा लैखिद्राबा मदि थबक्तगी पोथाराबा पर्सनल सिंगदा एसोसिएशन सिना सेंथंग सिंग पीदुना लाखलि मसिगी सरुक अमा ओइना ngasi पर्सनल मंगागी इमुंग मनुंगदा सेंफम सि खुसिनाबनि अमरमदा वाई मंगीना हाई हौखिबा सही इंग्लिश सिंगनिगा तरागा मंगादा सुप्रीम कोर्ट ना होम गार्ड पर्सनल सिंगी थागी तोलोप असि पुलिस कांस्टेबल अमना फंगलिबा थागी तोलोप अदुगा मानना पीगदबनि हाइरिबनि अदुबो लाइबक थीबरि होम गार्ड पर्सनल सिना फंगलिबा तोलोप असि कक्थनाबा मिनिस्ट्री ऑफ होम अफेयर्स डिपार्टमेंट ऑफ इंटरनल सिक्योरिटी की माइकैदगी सुप्रीम कोर्ट वखलखिबा यामना लाइबक थीबनि मसिगी मतंगदा करी तौसिगे हाइबदु मणिपुर लैरिबा होम गार्ड पर्सनल पुनमना वरेप लौबियु मदुगे मतुगिना एसोसिएशन की माइकैदगी सु मतेंग पांगनी हाइखेनसु पाउसिदा मखातारी अतोप पावमना कोलन कैंसर नारब कमांडोदा UYH अंगम सेल की मतेंग पांग्रे हौजे हौजे कोलन कैंसर नादुना लैंग सथरीबा हैरोक पार्ट 1 मै लेकाइदगी लैश्रम कमांडो सही कुंथ्रागा मरीद यूनाइटेड यूथ ऑफ हैरोक की थौमीसिंगना सेल की अंगम मतेंग पांग्रे अपोपा मसुम अपोपी अनिमक लैखिद्राबा लैश्रम कमांडो उपु कांथोल संदुना युमपुरिबी मियोयमने
ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯈꯔ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯥꯏꯇꯦꯗ ꯌꯨꯠ ꯑꯣꯐ ꯍꯥꯏꯔꯣꯛꯀꯤ ꯀꯟꯚꯦꯅꯔ ꯁꯃꯨꯔꯥꯏꯔꯥꯠꯐꯝ ꯄ꯭ꯔꯦꯝꯕ꯭ꯔꯇꯥ ꯁꯔꯃꯅ ꯍꯥꯏꯈꯤꯕꯗ ꯀꯃꯥꯟꯗꯣ ꯀꯣꯂꯦꯟ ꯀꯦꯟꯁꯔꯅ ꯅꯥꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯌꯨꯠ ꯑꯣꯐ ꯍꯥꯏꯔꯣꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯑꯉꯝꯕ ꯁꯦꯜ ꯈꯥꯏꯒꯠꯅꯔꯒ ꯃꯍꯥꯛꯀꯤ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯁꯤ ꯄꯤꯖꯕꯅꯤ ꯀꯃꯥꯟꯗꯣꯒꯤ ꯑꯅꯥꯕ ꯑꯁꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯑꯌꯥꯝꯕ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯨ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃꯁꯨꯡ ꯆꯪꯈꯤꯒꯗꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤꯁꯤꯡꯅ ꯀꯃꯥꯟꯗꯣꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯌꯨꯅꯥꯏꯇꯦꯗ ꯌꯨꯠ ꯑꯣꯐ ꯍꯥꯏꯔꯣꯛꯀꯤ ꯑꯦꯗꯚꯥꯏꯖꯔ ꯔꯥꯃꯦꯁ꯭ꯋꯔ ꯑꯦꯂꯥꯡꯕꯝꯅ ꯂꯨꯆꯤꯡꯂꯒ ꯆꯠꯈꯤ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯨꯅꯥꯏꯇꯦꯗ ꯌꯨꯠ ꯑꯣꯐ ꯍꯥꯏꯔꯣꯛꯀꯤ ꯊꯧꯃꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯔꯣꯝꯗꯅ ꯐꯦꯁꯤꯂꯤꯇꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯝ ꯄ꯭ꯔꯥꯏꯖ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯔꯤꯃꯣꯅꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯟꯗꯛ ꯂꯥꯎꯊꯣꯛꯈꯤꯕ ꯀ꯭ꯂꯥꯁ 12ꯀꯤ ꯐꯜꯗ ꯃꯥꯔꯛ ꯆꯥꯗ 40ꯒꯤ ꯃꯊꯛꯇ ꯐꯪꯂꯛꯄ ꯑꯃꯗꯤ ꯉꯁꯤ ꯂꯥꯎꯊꯣꯛꯀꯗꯕ ꯀ꯭ꯂꯥꯁ 10ꯒꯤ ꯐꯜꯗ ꯆꯥꯗ 65ꯒꯤ ꯃꯊꯛꯇ ꯐꯪꯂꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KYSO ꯀꯪꯂꯩꯄꯥꯛ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 12ꯗ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯀꯣꯂꯦꯖꯀꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯐꯦꯁꯤꯂꯤꯇꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯝ ꯄ꯭ꯔꯥꯏꯖ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯔꯦꯃꯣꯅꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯁꯨ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯅꯤ ꯍꯥꯏꯔꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯃꯥꯏꯊꯤꯍꯧꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯋꯥꯈꯜ ꯍꯟꯊꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯅꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯟꯗꯛꯀꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯅ ꯂꯨꯞ ꯑꯁꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯨꯞ ꯑꯅꯤꯒꯤ ꯑꯣꯐꯤꯁꯇꯒꯤ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯐꯣꯔꯝ ꯂꯧꯔꯒ ꯃꯦꯟꯁꯤꯟꯗꯨꯅ ꯖꯨꯂꯥꯏ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯕꯤꯔꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯆꯃꯝꯅꯕ ꯂꯩꯔꯕꯗꯤ ꯑꯣꯐꯤꯁꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯄꯤꯔꯤꯕ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7005831803ꯗ ꯀꯣꯟꯇꯦꯛ ꯇꯧꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯂꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯥꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯈ꯭ꯔꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3 ꯂꯝꯗꯥꯏꯕꯨꯡꯗ ꯂꯩꯕ ꯂꯝꯖꯤꯡ ꯗꯤ ꯑꯦꯗꯤꯛꯁꯟ ꯔꯦꯞ ꯁꯦꯟꯇꯔ ꯂꯤꯡꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯝꯂꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯥꯗꯣꯛꯄꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯈ꯭ꯔꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯄꯦꯔꯦꯟꯠꯁ ꯃꯤꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯇꯣꯝ ꯁꯅꯥ ꯑꯦꯂꯥꯏꯁ ꯅꯣꯡꯁꯥꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯈꯥꯒꯦꯝꯕꯝ ꯑꯣꯡꯕꯤ ꯃꯥꯏꯄꯥꯛꯄꯤ ꯂꯩꯃ ꯑꯦꯂꯥꯏꯁ ꯃꯤꯌꯥꯝꯒꯤ ꯏꯃꯥꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯂꯩꯁ꯭ꯔꯝ ꯇꯣꯝꯕ ꯈꯨꯃꯟ ꯔꯤꯇꯤꯌꯦꯠ ꯏꯟꯁꯄꯦꯛꯇꯔ ꯋꯦꯌꯔꯂꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤ ꯗꯦꯕꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯈꯥꯡꯉꯕꯣꯛ ꯂꯩꯁ꯭ꯔꯝ ꯂꯇꯥꯕꯤ ꯗꯦꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯈꯥꯡꯉꯕꯣꯛꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯊꯧꯃꯤ ꯑꯖꯤꯠ ꯈꯨꯃꯟ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯣꯉꯥꯟꯕ ꯔꯤꯍꯦꯞ ꯁꯦꯟꯇꯔ ꯑꯃꯅꯤ ꯑꯇꯣꯞꯄ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯕꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ 6,000 ꯇꯥꯗꯅ ꯂꯧꯔꯕꯁꯨ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯜꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯁꯤꯡꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯌꯦꯛ ꯊꯣꯛꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯁꯦꯟꯇꯔꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯆꯂꯥꯏꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯁꯤꯡꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯇꯦꯡꯗꯒꯤ ꯆꯂꯥꯏꯕꯅꯤ ꯇꯦꯟꯇꯟ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯥꯔꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯥꯡꯒꯩ ꯕꯖꯥꯔꯗ ꯂꯩꯕ ꯔꯥꯝ ꯁ꯭ꯀꯨꯜꯗ ꯋꯥꯔꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒꯤ ꯊꯧꯔꯝ ꯃꯥꯡꯖꯧꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯥꯏꯕꯝ ꯕꯥꯀꯦꯟꯗ꯭ꯔ ꯕꯤꯠ ꯑꯣꯐꯤꯁꯔ ꯄꯥꯡꯒꯩꯅ ꯆꯤꯐ ꯒꯦꯁ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯃꯌꯨꯝ ꯀꯂꯥ ꯁꯤꯡꯍ ꯔꯥꯝ ꯁ꯭ꯀꯨꯜꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ MD ꯑꯟꯁꯔ ꯈꯥꯟ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯣꯃꯦꯔꯨ ꯊꯥꯄꯥ ꯁꯦꯅꯤꯌꯔ ꯑꯣꯖꯥꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯆꯤꯐ ꯒꯦꯁꯅ ꯎ ꯆꯥꯔꯥ ꯄꯥꯝꯕꯤ 150 ꯄꯤꯕꯤꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤ ꯃꯈꯥ ꯇꯥꯕꯗ ꯎ ꯆꯥꯔꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯃꯐꯝꯗ ꯊꯥꯗꯨꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯁ꯭ꯀꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ ꯀꯂꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯊꯥꯈꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯍꯤꯡꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯑꯃꯗꯤ ꯁꯦꯜ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ
ꯀꯥꯟꯅꯕ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯄ ꯉꯝꯂꯣꯏ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯅ ꯊꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯁꯥꯡꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯅꯨꯡꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ